India ki President Droupadi Murmu na Manipur irang asida Matam Chana Mityeng Changlamlabadi Nupi Da Chathaba crime shing Hantharamgadabani haina Sena Uddhav Balasaheb Thackeray UBT ki Chief Uddhav Thackeray na nungnangba phongdorakli. Wafam asi Kolkata da Dr. Nupi ama rape torba matung minungsi leitana hatkiba thawng adugi matangda President Droupadi Murmu na ngarang nupi singi mathakta chathaba crime hangalakpaga mari leinana phongdokhiba wafam adubu react toraduna mahana phongdokhibani. Uddhav Thackeray na makhatana hai nupi singi mathakta chathaba crime singi matangda President na mahaki oiba wafam sing phongdorakpa si thaganingai ni adubu Manipur gi irang asiga mari leinana President ki oiba warol Matam Chana Mityeng Changlamlabadi Nupi Da Chathaba crime kaya Hantharambasu yai. Manipur da thokliba irang asi loisina bahonabada Prime Minister Narendra Modi response pidaba matam yamna thengthakiba silaibak thibani. Maharashtra amasung West Bengal da thokiba sexual violence sing adugi matangda Prime Minister na state ani asida lakpada Palam Gadauri bara haibase achobo hangamoiri nupi singi mathakta chathaba crime sing asi lakshinabagidamag laibak asida sakti lo chanahanduna maralaiba singi mathakta capital punishment yauna maralgi matungina tongan ba chairak fanghana bahona bagi tangai fadaba lai haina su mahana makata phongdokhi.